Hello मैम, वेलकम बैक टू माय चैनल। मैम ngasi वीडियो सिदी एगी हानगी पिंगाइदगी तिनरकपी इमानबी की लुहोंबगी वीडियो ओइदोइनी। अदो मासे जारीपोंदगी नि लुहोंबना बाम रिजार्व लुहोंदोइनेबा। अदुना आइदि लापबनिना लुहोंबसे अयुक चटप फंगहौद्रे अदुना कुंदो लेंबसे याहौद्रे। तिकुमाना कोना इंगोंदा वीडियो थारागा इना हापचनबनिको। साइड yung son cái bà yung abiras yung mai chỉ xem cái gì mà chúng ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯆꯠꯅꯕꯒꯤ ꯒꯥꯔꯤ ꯇꯣꯡꯕ ꯍꯧꯔꯦ꯫ ꯂꯝꯕꯤꯁꯦ ꯈꯔ ꯁꯦꯝꯃꯃꯤꯅ ꯐꯖꯔꯦ ꯁ꯭ꯋꯥꯏꯁꯦ꯫ ओके रिजर्व रोड अनंग नौना सेमे चुमना लेजरम रोड नि असे वाव ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯅꯥꯜꯂꯛꯇꯣꯔꯤ ꯁꯦꯝꯕ ꯂꯣꯏꯔꯗꯤ꯫ ꯑꯩꯈꯣꯏ ꯁꯤꯗ ꯌꯧꯔꯦ ꯕꯥꯝ ꯔꯤꯖꯥꯔꯚꯇ꯫ ꯑꯩꯁꯦ ꯉꯁꯥꯏ ꯂꯥꯛꯄꯗ ꯐꯤ ꯑꯇꯣꯞꯄ ꯑꯃ ꯏꯜꯂ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗ ꯑꯣꯟꯊꯣꯛꯑꯦ ꯑꯃ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯒ ꯆꯪꯉꯅꯤ ꯍꯧꯖꯤꯛ꯫ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯗꯅꯤꯀꯣ ꯂꯨꯍꯣꯡꯐꯝꯁꯦ꯫ ꯑꯃꯁꯨ ꯎꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯨꯡ ꯆꯪꯉꯦ ꯆꯪꯉꯒ ꯃꯥꯡꯒꯣꯟꯗ ꯉꯥꯏꯍꯥꯛ ꯐꯝꯃꯦ ꯐꯝꯃꯒ ꯌꯦꯡꯉꯦꯀꯣ ꯁꯨꯝ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯁꯦ ꯏꯃꯥꯟꯅꯕꯤ ꯃꯅꯥꯛꯇ ꯆꯪꯉꯦ ꯃꯥ ꯂꯣꯏꯁꯟꯕ ꯌꯦꯡꯕ ꯑꯣꯏꯅ꯫ ꯍꯣꯏ ꯑꯃꯅ ꯑꯃꯒꯤ ꯅꯝꯕꯤ ꯁꯤ ꯀꯩꯅꯥ ꯔꯦꯗꯤ ꯑꯣꯏꯔꯦ꯫ ꯕꯣꯔ ꯖꯥꯇ꯭ꯔꯥ ꯂꯥꯛꯀꯗꯧꯔꯦ ꯑꯗꯨꯅ ꯊꯣꯡꯒꯥꯟꯗ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ ꯂꯥꯛꯄꯒꯤ꯫ ꯑꯍꯥꯟꯕꯒꯤ ꯕꯣꯔ ꯆꯪꯉꯛꯑꯒ ꯐꯝꯐꯝ ꯃꯣꯏ ꯐꯝ ꯊꯥꯕꯗꯣ ꯃꯌꯥꯝ ꯊꯥꯅꯔꯤꯀꯣ ꯁꯤꯗ ꯑꯍꯟꯁꯤꯡꯅ꯫ ꯕꯣꯔ ꯆꯪꯉꯛꯑꯦ ꯆꯪꯉꯛꯑꯒ ꯍꯧꯖꯤꯛ ꯕꯣꯔꯒꯤ ꯈꯣꯡ ꯆꯥꯝꯕꯒꯤ ꯊꯕꯛ ꯊꯧꯔꯝꯗꯣ ꯇꯧꯔꯤ ꯍꯧꯖꯤꯛ꯫
सोमदा अखोइगी कइनागी फोटोशूट हौजरे Ini nama ini kau. Ini kau. Ini kau mana? Kita nak po. मैम हौजिक बोर से मतलब कारगा सोफादा फम्मनी अदुगा कइनास थोलक्तोरेको कइनासु थोअमदागी हौजिक अहल लमन सुम खोरंबा हौरे हौजिक अखोइ कइनासु थोक्तोरेको
Nah, memang nang torok mo. Ôi, anh lên mình đâu. Dale, mate, mate. Đây, đây. ꯑꯩꯈꯣꯏꯁꯦ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯃꯧ ꯊꯤꯟꯖꯤꯜꯂꯝꯃꯒ ꯂꯥꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯂꯝꯕꯤꯗꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯑꯃꯨꯛꯀ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯂꯥꯛꯄꯗ ꯏꯜꯂꯛꯄ ꯐꯤꯗꯣ ꯑꯃꯨꯛ ꯍꯣꯡꯗꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯆꯠꯂꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ